Paukse de Yumpum Oiba Maroi Pau Kharab de Dojari. Chaoraba Heroin Sungfam Ani Thoubal District Police na Thugaikhre. Thoubal District Police Khutpu Amana District Asikamanung Channel Lilo. Nungai Kunuk Mamang Likai the Labor Yum Anida Hanglamba Heroin Brown Sugar Laboratory Ani Thugaikhre. Mioi Amasapagat Pangamkre. Loinana Heroin Brown Sugar KG. Samagasukna Manga Opium KG Manga. Morphinated liquid Sam Contramatoi liter. Pressing board ani sale oina lupa lising humpumatoi chambri amasung gari masa mari ka loinana nisa sungbada sinagada polum kya sing aduga pharaba mioi adu ngasi ayuk Thoubal District Police Station da putholka pamising da SB Dr. S Ipomsana aikibada ngarang numidang pung nipan makai khara helakpa doida nungkai khuno mamang lekai da heroin brown sugar manufacturing tawre aibaki akaknaba pau ama phangbadagi Thoubal District Police Commando Lilong Police jauna apunba khutpu amana Lilong nungkai khuno mamang lekai dagi Laikidraba MD Nazirudin Masanupa Ani MD Manirudin Sahi Nipugamapan Amade MD Menergul Sahi yang kayong doki tongan bajum ani da heroin brown sugar Sungfam hanglambat hingna rakibani aire Hiramasiga mari lainata Mioi amasapagale makoising adudit Lilong nungkai mamang lekai dagi MD Junus Sahi kungani toy usiwa hautabi lekai dagi Bogi moyam sersa Sahi kulumdoi amade Lilong kunok mamang lekai dagi MD Manirgun Sahi yang kayong doy Heroin brown sugar sing asika sungbada sinhaba palong kya asika phagat pangam khibani aire atopa pau amadana Bengal gi Nadia Jila da BJP gi local leader ama kaptuna halamre West Bengal gi tangkak nipan thokna pangthokadaba Bidan Sabha Mikhal gi ahanba tangkak tha asigi kuntarita pangthokadaba asigi mangoina na vote khombagi rajniti gi irang angak pamong da kanchenkre amarom da state asigi Nadia Jila da BJP gi local losingba ama khulai paiba singna Kaptuna hatamde aire Thoudogasi Trinamool Congress na sathakibani aina BJP na claim tawkhre Maragasi da Gunia City gi bata da Pokhaibada kun sire Gunia City gi bata da Pokhaibagi Thoudokta Mioi kun sire Chahumbina Sokle aina agency gi pauna aire amarom da Myanmar da su leibak adugi military na protester singgi mthkta aknba maong da hingsa gi thabak chttharkpadagi Mioi chamagi mthkta sire aire ADC Mikhal gi schedule Chayol amagi manungda Kaothokkadabani Manipur gi singgi district singgi oiba ADC taruki Mikhal Manipur lengakna Chayol amagi manungda chapchaba schedule laukthoktrabadi 6 Autonomous District Council gi chairman forum na makhal makha kya gi khongjang changsilagani aina phangdorakle Manipur lengakna ADC taruki Mikhal asi aukiba sahi ki November 13 da order amba thoktuna Mikhal ki matam jai thoktuna lakibane madugi chapchaba maram su pidna Mikhal ki matam thengthantuna leire aina ADC forum na baral sirakle aroibada content sing asi marubiba pau khara asi pau tamjariba Manipur Local News YouTube channel amade Facebook page asidagi yenbiru pupuna mapathaga chari channel asina tumta kanarabadi subscribe to video basing na subscribe to biro moloina like and share to busuka wi kunupna mapu amakana thagachari